Dear Manipur YouTube channel spring bir pemain pum namang puam muka hana taram nuk cari han badiam nomor wi pawam update thamjage Morehda Kukising state force sing supply to bagari ama hijack to krem village volunteer technopal kuki jogam ge maikai dige Morehda leiribe state force sing sing yauna sana thakna ba polam sing ama ta pi biar haina ating batham kiba adugi manung sanangasi Nungtin Morehda Police Commando gi sing supply tauba tata DI tanker ama kuki Khutlai Paiba singna hijack tawraga Howland Fire rom da puraga satkhre gari adu bathoriba Muslim adubuna matungda amuk hanna tauba yaroi haina warning piraga thadokre hairi aduga mathangi update asina kuki area ta makal amatagi state force thamba yaroi Cotu Kukising na namdariba Manipur gi form singda IRB Commando Eman singo makal amatigi state force thamba yaroi haina committee on tribal unity Cotu na pongdoroglim Cotu gi information and publicity wing na thador paseron amana makata na hai handak ta Kukising na namdariba new kaithen manbige Kokel area da thasi kuntragi nungtin pung ahum lom tarak pada pambai na lusing bai UNLF ki lanmi amasung state force sing thajilak pa thengna ba si yamna laibak ti bani thawong asi majority oiba maitei sing na Kukising bu nam thabibagi mawong aduma yek seng na uthok pani state lengang as de yariba political leaders sing asina saugali ba aram bai tengol maitei gi tongan ba lalholup sing asina chingi mafam sing na jangsin dona landarak triba makai de sing gi lam sing da tangdu laita ba phibam da adumak lei maram asina sing amadi tamgi lona bungam khai asining thina ngak senduna Thamba yamnamak mathautai adum oinamak hanadagi michang mikhai naiduna leirebe state security force asina di Kukising bungak sin bigani haibagi thajaba leite maram asina central security force sing na singilam sing asibu section na ngak sin bigadabani marak sita chief minister nongthongbam biren amasung MP lesem basana jawbana Manipur gi irang asi amuka hena sauthok anaba silloidabani haiki